Loyalam E-PAO tabiriba khudingmakpu Pitram Susmitana Numidang Gi Pao Izari. Mapangi khut yaure khanglabanida akanba action lokhatpam thoi haina ex DGP BL Borana fongdorakli. Manipurda huzik thokliba irang asida mapan lebaki achoba khut yaure haiba chapchana khanglabanina Indian forcing na chapchaba yeknaba amada lokhatpam thokpa action lokhatpam thoi haina ex DGP BL Borana fongdokre. Housing Manipurda thokliba irang asiga mari lenana Borana news channel amada fongdokhibada Housing Manipurda oriba fibam asi lebak asigi oina yamna luba fibam amani Manipur Sarkar gi security advisor Kuldip Singhana miyamda akiba amadi mipaiba pokhanba yaba wafam ama fongna fongdokhiba aduna maram oiraga micham prajada chauna akiba ama pokhale kanaguma masagi oizaba thiba kangbu kharana India bu lanbung ama onthoktuna khudong sabalong na bohonari habesisu hauzik timayek sengle Manipurda hauzik thokliba lan asi Myanmar dagi changsilaklaga chatharakpa oibana fibam asi yamna luba ama oiri oiriba fibam asida India na masagi leiriba force pumba sizinaduna chap chabe action lokhatnaba poktak pibam thoi haike mamang sahigi me ahumdagi hauduna chatharakiba irang asi India government na matam chana thabak lokhat haudabadagi changtharakpani India gi apunba masak asi bukkanabagi damakta Manipur gi apunba saktam ngakpada lamdam asigi MLA amati minister singi achoba thodang lai haina khaidemani na fongdorakle Manipur gi apunba gi saktam ngakpada ruling amadi opposition da leiriba MLA amadi minister singi achoba thodang lai haina taragi chesugi chairman khaidemani na fongdokre Wafam asi JN Manipur Dance Academy da pangthokpa taragi cheisuna volume ahum thokna puthokpa Manipur papers haina mingthonba lairik ama fongbagi thoramda mahakna fongdokhibani Taragi cheisuna sinduna pangthopa lairik fongbagi thoram aduda hariba lairik asibu fongnaba honabada achoba thodang lokhiba masak naba miyoi singda lengyan khudol tamduna ikai khumnaba utke lairik adu malemgi maming leirava film maker Arivam Syam Sharma Padmasri na fongdokhibaga loinana Taragi cheisugi honorary treasurer Thangjam Brozen na lairik masak takhi thoram aduga mari leinana Taragi cheisugi Chairman Khaidemani na haikibada ngasi fongliba lairik asi taragi chesugi thomi singna Myanmar dagi train tawraba kuki militant chamapan Manipur da changsilakhibagi army na security advisor gi detail information korakre state asida hauzik thokliba irang asigi marakta Myanmar dagi ningthina drone attack amasung jungle warfare gi maramda ningthina train tawraba kuki militant chamapan kadar kuntra gi unit saduna Afaba makhalge khulai singa konana Manipurda changsilakre haina security advisor Kuldip na fongdokhiba adugi matangda army gi maikedi madugi chap chaba detail report ama piraknaba khanghalakre loinana border area da army gi maikedi hanadagi hauna henna akanba chikshin thorang sing lokhatkre hari Indian Army gi spare corps na act thagalakhiba war XPM Hasina Changzafam Pirubana Bangladesh India Changna Unkanarak Yana Lari Bangladesh Amasung Pakistan gi marakta nuclear security inanaba Thorang Taukre Haina report amana fongdorakli Bangladesh ki former Prime Minister Sheikh Hasina India da Changzafam Pirubana Bangladesh amasung India lebak ani gi marakta chawna unkanarak yabagi fibam dalari Dhaka University ki Professor Sasidu Zamana India da Bangladesh na piriba Tracing asi thengnanaba Bangladesh amasung Pakistan lebak ani gi marakta nuclear treaty sign tongnanaba dabi tawkre Professor asina fongdokhibada India na chatharakpa ka henba thawong sing thengnanaba North Bangla Gori missile deploy tongnaba suggest tawkre Amaromda Sheikh Hasina gi Matamda Ven organization ama oina lokthokiba Pakistan na back toba Jamaat-e-Islami haikiriba terror outfit asi Bangladesh ki intergovernment asigi Prime Minister oiriba Mohammad MD Yunus Khan na Van Leaf Taukibaga loinana mahaki sarkar gi thabak thoram singda saruk yahankibana India gi oinadi yamna khudongtiba phibam ama mayoknagadawri masigi mathakta terror outfit asigi chattagong hill trek ta west toriba chinkukilal holop KNF kasu anakpa mari leinei asimakna interim government hack lakhibaga army na KNF ki mathakta chathaba operative kudingmak lepkhre Pakistan ga nuclear
treaty innanaba propose toriba Dhaka University ki Professor Sahidu Zaman asi Pakistan na vek toriba terror outfit ki zamana Islamigam anakpa mari leinei Pakistan amasung Bangladesh laibak ani gi marakta nuclear treaty taunaba asina Bangladesh na India gi mayokta chapchana thinaraba ngambada natana laibak asigi national security da su hena safagani haiki adubu lemak adugi masak naiba miyoi kaya gi marakta gidi Bangladesh ka nuclear treaty sign taunaba asina reason amadi nuclear gi lamjel hena yang kharhanduna khudong thiningai oiba machak oigani hari Irang sigi waroi sen puraknaba center amasung state lengakna thamoi sengna hotnaba mathau tai haina Professor Raj Mohana phongdokhrei Lamdam asigi miyamna leiriba chamamnaba sing asi center amadi state lengakna kokhandana Irang asigi waroi sen puraknaba thamoi sengna hotnaba mathau tai haina DM University gi hanigi Vice Chancellor Professor N Raj Mohana phongdokhrei Wafam asin National Research Center NRC Manipur na sinduna Arambam Noni amasung Sapam Dilip Kumar na iba Ethnicity and Geopolitics Ramification on Northeast India haina mingthonba lairik ama fongbagi thoramna mahakna phongdokhibani Manipur CM Biren lengak pahitaba miyoni haina hirok miyamna phongdorakli September gi taratareta thamba sanglena pakthokpa thoram amada Chief Minister N Biren nga Thobal Wangjing amasung hairok haina nak naiba wangang kiba adu Manipur miyam gi oina khwaidagi laibak thibani hairi Chief Minister gi wafam adu atuba matamda withdraw tawgadabani haina hairok apunba club amasung hairok apunba maira paibi singna ngasi hairok part 2 umang laikol gi mipun sangda pangthokpa hairok miyam gi mifam amada warep kaya lawkhre mifam aduda saruk yakiba hairok ki tongan mafam singdagi lakpa mi singna Chief Minister and Biren na handa phongdokhiba wafam adu akanba mamongda yaningde haina phongdokhi Masagi mayumaktada pikliba macha nupi ga loina na mama macha ani sirga leiramlei Tabada yamna nungaitaba angakpa thodok amagi manung channa masagi mayumaktada mama macha ani punna siruna leiramle hari thodok asi ngasi ayuk pung 6 lom tabam aduwaida Wangoi Police Station gi manung chanba Haurebi mayai lekai da thokibani leikidraba mama macha ani dugi maming ningombam basanti yangkhai mapureba leikidraba adhikari mayum thoba kawi aduga leikidrabi macha nupi adugi mamingna lanchembi kawi angang nupi macha adu supnatagi chahi 8 khaktamang airi hauzik phawbagi oina Mama macha matau karam na siram libano haiba chap chana khangba ngamdri Nongmai makholda miyam mi paina khrei Ngarang numidang pung nipang ya minute ni fumanga rom tabada Kakching District ki Waikhong Police Station gi manung chanba langmaidong amasung laimana gi mamang chinglomda nongmai kapagi makhol tabadagi miyam mi paina khrei hari Nongmai adu kanana karamba maikeda kaplibano haiba chap chana khangba ngamdri adumapu nongmai kapagi makhol adugi matung tarakpada mafam adugi maitei khulngakpa singna chiksin thorang lokhatpa oina nongmai maru kharasu kapthoki hari Thodok adugi matangda Kakching District ki Senior SP Bikramjit na phongdoropaki matung inna nongmai kapagi makhol tare haibagi paudi fangle adumapu nongmai numidangi matam oibana nongmai du kanana kapano haiba chap chana khangba ngamdri asengba khangdoknabagi damak police ki team na amachang singkre Nongmai kapagi makhol tariba chingsang puring asida kom chothe adugi chinglon adugi wangmada maringna chingbat naga furuk ki khulsing tabani anakpada kuki khuldi amatat laite haina SP Bikramjit na makhatana phongdorakle Awa ana sing the cell gi mating pangkhri ngasi September gi kolhumdoi English ani kunmari da pangantabi da labor club mari SWYC SAMDO SDSC YCC asina oirakliba kanglup ki irang sina hingbagi chaithing phangbada henjina awa ana khudong thiba kaya da mayok nariba miyoi singda cell gi oiba mating lupa lising ahum khusina kre miyoi sing adudi naurem mani sing naurem tomba Athokpam Sarachandra amadi Ningombam Ratan Singh ni Tengbang Khongsat asida SDSC gi Vice President amasu oiriba Bisorjit Sharma na hai me ahum dagi haurakhibat lal asina sufam nongfam leitaba amadi hingbada khamthengna khudong sadraba kaya mayoknariba pangantabi gi khungang asigi miyoi marida ahan batangka ki oina club mari asina punsinduna selfam kharami makhoi gi awabada mateng oinaba haidana tengbang jabani Makhatanasu tangkak khaidokna hena phibam soklaba imung singda tengbangnaba sem saduna leidi haiba wafam sing phongdokhi Aroibada maru eba pau amuka hna pizari Kugi de mateng pangbagi maitai lipunna bablu loitongbam amadi saminariba singda warning tawkhrei Myanmar dagi train tawraba kuki militant chamapan Manipur da changsilakibagi army na security advisor gi detail information kawrakhrei
Mapangi khut yaure khanglabanina akanba action lokhotam thoi haina ex DGP VL Borana phongdorakre. Matang asida Numidang Gi Pao piba loizare tabiriba khudingmakpu amuka hanna khurumjari.